सुबह Manipuri Assembly की अनिशुबा तांका की मिखलदंगा से डिस्ट्रिक्ट तरु की कॉन्स्टिट्यूएंसी कोनिथोइदा सिक्योरिटी की अकन बच्चेक सिंह थौरांग मरकता वोट थादनखरे नोंथेल पुंग अहुम ताबा फावबदा चादा 63.88 यौना वोट थादनखी हाइरी सेनापति डिस्ट्रिक्ट के मनुंग चैनल लाइबा कारोंग एसीदा मियोय खरना ईवीएम लाकनबा होटनरकपदगी ड्यूटी ताबा सिक्योरिटी पर्सनल सिंगना नोंमैना कापदा मियोय अमा लैखिद्रे अमना सोकले हाइरी वांगजिंग टेंथा एसी की मनुंग चनबा वांगजिंग वांगकैदंगसी अयुक सखंगदबा सिंगना बीजेपी की वर्कर अमन नोंमैना कापतुना हाटखरे युम मई थारमले अमदी थौबाल डिस्ट्रिक्ट के वांगखेम एसी दा पोलिंग बूथ अमदा वोट की पाव लौबा चटलुबा वीडियो जर्नलिस्ट अमा पुरखरे मोबाइल मुनखरे आमजुना थौदोक असी कंडेम तौखरे पोनी टीवी ने संदोकचबा नुमिदांगी पाव मिदेंग ताबिरी बसिंगबो तरामना ओक्चरी हौजिक पाव संदोकना पिजरी तरानीथोय सुबह मणिपुर असेंबली की अनिशुबा तांका की मिखलदंगसी डिस्ट्रिक्ट तरु की कॉन्स्टिट्यूएंसी कुनिथोइदा सिक्योरिटी की अकनबा चेक्सन थौरांग मरकता वोट थादनखरे नोंथेल पुंग अहुम ताबा फावबदा चादा 63.88 यौना वोट थादनखी हाइरी नोंथेल पुंग अमा ताबा फावबदा वोट थादखिबगी चांग असी चादा 93.13 यौखी हाइरी चांदेलदा चादा कुनिपाल 10.2 जिरीबामदा चादा 39.3 अमसुंग थौबालदा चादा 19.5 की चांगदा अयुक पुंग 13 फावबदा वोट थादनखी हाइरी मिखल असिदा नुपी अनि यावना पुन्ना मिरेप 42 लंबा तौनरी नुपी मिरेप अनि अदुदी चांदेल कॉन्स्टिट्यूएंसी दगी बीजेपी की एसएस ओलिस अमसुंग काक्चिंग कॉन्स्टिट्यूएंसी दगी सीपीआई की वाई रोमितानी मिरेप 42 असिगी मनुंगदा बीजेपी की 19 आईएनसी की 39 एनपीपी की 13 जेडीयू अमसुंग एनपीएफ की मिरेप 13 आरपीआईए की अहुम शिवसेना अमसुंग एनसीपी की अनि राष्ट्रीय जनहित संघर्ष पार्टी आरजेएसपी अमसुंग सीपीआई की अममम लोइनना इंडिपेंडेंट 39 मिखल असिदा पोलिंग स्टेशन लिसिंग मचनी निफु तरेता वोट थादनखी मसिदा मॉडल पोलिंग स्टेशन 53 यावबग लोइनना पोलिंग स्टेशन सनी कुनहुमदोइदी नुपी पोलिंग पर्सनल सिंगना ड्यूटी तौखी मिखल असिदा पुन्ना वोटर 1,09,निफु-3,900 वोट थादब याबगी अयाब पेखे वोट थादबगी मतम अयुक पुंग 3 नोंथेल पुंग 3 फावब ओइखे फेब्रुआरी 19 दा पांगथोकिबा अहानबा तांका की मिखलदा ईवीएम थुगाइखिबा चुराचांदपुर कांगपोक्पी अमदी इम्फाल ईस्ट डिस्ट्रिक्ट की पोलिंग स्टेशन 32 दसु ngasi रिपोल पांगथोखे वोट मसिंग थीबगी थबक मार्च के तांग 10 दा पांगथोकनी ngasi सेनापति डिस्ट्रिक्ट की मनुक चैनल लाइबा कारोंग एसी की लामजू स्कूल दा हांगबा 47/49 पोलिंग स्टेशन दा मियोय खरना ईवीएम लाकनबा होटनरकपदगी ड्यूटी ताबा सिक्योरिटी पर्सनल सिंगना नोंमैना कापदा मियोय अमा लैखिद्रे अमना सोकले हाइरे पावसिना हाई लैखिद्रबा अमदी सोकलबा मियोय अदु ngamju विलेज तगिनी थौदोगदुदा लैखिद्रबा मियोय अदु के लोंगबाव अपोकपति का कवी अदुगा थौदोग अदुदा सोकलबा मियोय अदुगी ममिंगना वी साउपे अपोकपा एस वानी कवी चेरागसिदा 47 कारोंगी बीजेपी मिरेप की एजेंट ngauni आर जेम्स ना एसीएससी के रिटर्निंग ऑफिसर आरोदा आई बचेरोल अमा पिसिंदुना सिक्योरिटी फोर्सेस सिंगना मरम अमत पीदना मियोय सिंग अदुदा नोंमैना कापखिबनी हाइना फोंदोखरे पावगे लिखुन सिंग हाई मियोय अमा सिकिबा लोइनना अमना अशोक अपन नंकिबा थौदोक अदुना मरम ओइरगा कारोंदा चावना इरांग थोलपा याय मरागसिदा थाजबा याबा पाव अमगी मतुंग इन्नंगसी कारोंग एसी के लामजू स्कूल दा हांगबा 47/49 पोलिंग स्टेशन दा थोकिबा नोंमै कापगी थौदोक अदुदा लैखिद्रबा मदि सोकिबा मियोय अनि अदु बीजेपी की वर्कर नाक्तनी हाइरे अमरोमदा वांगजिंग तेंथा एसी की मनुंग चनबा वांगजिंग वांगकैदंगसी अयुक्ता सखंगदबा सिंगना बीजेपी की वर्कर अमा नोंमैना कापतुना हाटखरे हाइरे लैखिद्रबा मियोय अदु लैमपोकपम अमुबा सिंग चाही 15 अपोकपा बिनोय कवे वांगजिंग होदांबा मनिंग लेकाइदगिने सखंगदबा सिंग अदुना नोंमै मरु अहुम कापशिंदुना महाकपु हाटखिबनी हाइरे महाक इम्फाल की राजमेडिसिटीदा लाइकननबा पुखतके अदुबु अयुक पुंग 6 ताबा अदुवाइदा लाइकनबा ngamdabna लाइखिदबनी
Nakalamaromda Wangjing Tentha AC da Tokiba Atopa Todok Amada Sakangdaba Singna Tentha da Leba Rakesh Naurem Koba Mioi Amagi Yum Mai Takre Haide Todogasi Haukiba Nongyai da Tokibani Haide Wangkem constituency ki Charangpat High School da Hangba polling station 32/26 amadi 32/24 da pau loba chatpada Mami TV ki video journalist El Kanta dagi coverage tawbada sizinaba mobile phone munbata natana mafamadu da lairamba miyoi singna furakre haidi Thaudoga singa si ayuk pung tararom taba matamda polling station adu da pau loringaida polling station gi wangmada khana chainaba thorakpadagi Mami TV ki video journalist asina video namlubada mafamadu da lairamba miyoi kharana khut tharakpada natana mobile phone munkibani haidi Hidamasigi matangda mafamaduda lakiba JDU gi mirep ke jadumani na hai Thaudogasi yamna laibak thibani praise da sigumba thawong utpa asi yabangam loi Thaudog se kemera masama ki kemera mange ko lei ko sing matang si kai masi matang dai yam nuaite ai ju khangode aina round chalinge da hujik ekta inau paga ju phaunar mane Mami TV channel ki leiba koi ki correspondent gai pau phone jera mane interview login ai adu airport saitelri adu matam yang convenient yang kan to sil haje gibani si yor ko matam dadi mobile mangre haimna sing thodok thon kya thoje ai am tina noi jeda noi to fawe aduna hariba mobile si su kana kana na lobna bido ai ge kai gi area da leiba mayam sing production ai hamjaraga madu ai pangna bu hone jage Tarani Thoi Suba Manipur Legislative Assembly gi ngasi pangthokiba anishuba tangka ki mikhal ki pau loba chatlubada Mami TV ki video journalist El Kantabu Purakpa Amadi mobile phone mulhobagi thawongbu All Manipur Working Journalists Union Amjuna Akanba Maungda Yaning Daba Fongdorakle Thodogasi Thobal District ki Wangkem AC ki Manung Chanba Charangpat High School da hangba polling station da staff reporter George Sharma galoinana Pau Loring Aida ngasi ayuk pung 10 rom tabada Miyoi khutpu amana video journalist El Kantabu kupakna thaba amadi kinna thinbagi mathakta makhongna kaurakpani loinana miyoi sing aduna Kanta ki mobile phone su laktana pukhare haide Asigumba laibang macha tadaba amadi democracy bu masak thianba thawong chatharakani haiba asi union na khanludaba amadi ECI na piba guidelines ki matung inna Mathau pangthokliba paumi amabu maram suklai leitana hekta khut thaba asi yamna laibak thibani haina union ge cherol amana haire asiguma thaudog asi mamangda su thokiba leirabani thaudog sing asi union na hakjina lobaga loinana Manipur government ki mari leinaba authorities singna marik chumna tigat pinaba amadi mara laiba sing fagatnaba amadi matik chaba chairak pinaba appeal tawrakli Taranithoi Suba Manipur Assembly ki anishuba tangka ki mikhalda ngasi AC Kunithoi da miyamna vote thadanari Pony TV na Hairok Assembly constituency ki polling station singda koina chatuna yengsilubada akanba security ki section thawrang marakta miyamna santi oina vote thadanaba thengnarakhe Ngasi 40 AC Jiribam dasu Taranithoi Suba Manipur Legislative Assembly election lisingani kunithoi khana chainaba thoktana yamna santi oina ayuk pung 8 tagi vote thadaba hauke voters singna vote thadaba da technical gi asoiba laiba maramna nungtil pung manga khara henbada DC complex ta polling officials singna ballot box sing poke punna Jiribam 40 AC asigi oina poll percentage asi chada humfutara manga dasmik sino ani oike haidi ayuki pung 8 tagi polling station number 40/13 da vote thadaba lakpada BJP Manipur Pradesh ki General Secretary K Sarat Kumar Singh na hai Mekhalasida Bharatiya Janata Party na margin lising mga helaga kagani Manipur ki assembly seat humfu laibagi manungda BJP na seat kuntra nipal dagi nifu nithoi phawbada mai pakani Anoba sarkar ama lakpada hana lemhoriba thabak sing adu CM gi liching makhada praja miyam gi dabak yaifanaba amadi Manipur bu awonba lamdam ama oihangani haina mahakna phongdokhe 40/21 amadi
40/22 Sonapurda JDU gi Mirep Mohammad Asabuddin na Paumising da hai vote asi miyamna santi oina pangthok haninge mahangna vote lising ahum helaga mai pakani haina su mahangna haike karigumba vote karabadi khwaidagi sotharaba singbu hana meeting changjagani transport ki lamda su semgat sagat kani haina su asapna phongdokhe BJP gi Mirep oiriba and Budachandra Singh na haike jiribamda lairiba ayamba polling station singda chatluba matamda polling station khudingmak security na ngak senduna voter sing na niyom chumna ingna chekna vote thadanare jiribamda lairiba praja khudingmak su vote thadaba loina hainare amadi percentage asisu yamna wangle mangna makhata na hai election asi khana chaina ba yaudana santi oina pangthokliba asi ubada yamna nungai ba fawi mangna soidana vote kagani haina su khalli haina mangna phongdoknamkhe Hauzik aina leijariba mafam masi Kasipur gi 40/24 polling station mafam adu mangtadani ngasi ayu pung tare taba matamda voter singna tholaktuna yamna santi oiba mawongda vote thadaba hauki state police amadi central force na ngak senbagi thabak su chathari adubu ACI na piriba guideline amadi COVID-19 gi SOPD ngak bagi mamidi takide margin di khandero kagra ni khale bote puno TANIA promotion pinning and matra adu peaceful goal se mayam na tona basu mayam da Satowi Khalsida Bharatiya Janata Party na out of 60 ki manungda 38 ki na 42 bhawa phunaga koina BJP na soidan sarkar semani Jibam gi tongan ba polling station mafam dadi SOP ngakpagi mamita de paudam jari bi jibam dagi poni TV gi damakta kolom ni tali 35/16 Khangabok awang mamang laikai ki polling station the BJP gi mioi singna proxy voting tawbaga loinana vote manungda JDU gi agent faman khidaba thawong asi thamoi shokna nungai jade ACI na mideng changbiduna report pangthokhan biu haina JDU gi agent moirangthep megana mari lenaba singi pungning chingsilakle candidate asum family si noisu candidate amagini aisu candidate amagini haina hadi angang sing sida hayu matam da moini yarakte yarakte fare fare adu ai khal jelam dagi ai si jet pe yarakte thandu upai larakte dana matam du dagi ai se mu mapan thokune na thoga ka ya dumi da phone do ga sumaina kano dore ai gi upai splay laitre moi se sum manung sida round moi mi ohum mari na round na sum thajadna rotation loina thajana laire kamai do sike ai adu di observer lakani layo hare ai si laire observer lakpa matam da so observer na hange kai problem laina mi ohum mari sina sum rotation loina thajana laire kamai do sike ada hindi da har podu da ama maite ronda kumbaduna kari hana toidon problem le tenu khungre ai di hindi ji ka hina hijade toidon khang die ko adu khang da gi mana ai asmaina toidon problem le di hadu di ai gi problem du mangon da di problem le tenu tamsin gre Manipur Assembly Mikhal lising ani kudni thoigi ani suba tangka ki Mikhal da ngasi sugunu kendra da su ayuk angan badagi hauna voter singna queue leptuna mana pamba mirep singda santi oina vote thadanakhe sugunu kendra ki sitting MLA K Ranjit Su Sero Part 2 39/30 Sero Manipuri primary school da laktuna vote thadakhe polling station asida voter punna lising ama chama subna mari leibada nupa voter na chamnga humfumanga amadi nupi voter na chamnga kuntra mapal ne vote thadabagi chang sada marifugi mathakta record tawki hairi MLA K Ranjit na Paumising da haiki madudi handaki Mikhal asi Manipur gi kendra ayambada BJP na hingsa kaya chatharakiba asina ching amadi tamda lairiba prajamiyam na suksoi soidana Congress da thajaba thambaga loinana Congress na luchingba sarkar ama soidana laklagani chingma sungtam gi sit humfugi isorgi masak oraba praja singda handaki election da soidana justice tawgani ahan ba tangka ki election aduga ngasi ani suba tangka ki kendra kungani thoi including aigi sugunu kendra yauna sigi kendra singa se prajana soidana decision pirakpaga loinana anda congress yauba congress na luchingba dugumba
सरकार अमा सोइदना लाकनी हाइबगी चावना अइंगोंदा थाजब लेन थमजगे पाउगी मरकथना अतेनबा ब्रेक अमतंग लौमिनासी Badom yung dalaiba anabasingi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pung kunmari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing latuna Pangzari. Akupa Marol Gidamak Medline gi helpline number 920-598-7988 Amukasu 920-598-7988 ta call toguna tanabiu. Natraga Google Play Store gi Medline app download toguna booking togiu. Break itungda makadaba pau bizari. Hianglam AC da miyam na ngasi vote thadana kibagi sakta mama. Hianglam AC na. Loi kam nai. As pada ke miyam sa menjale. Ami macam ni yawan ni sih. Wangkem AC da aikogi paumi sing na lorpa ani suba face da miyam na vote thadana bagi saktam ama. Wapung ngakani ado miyam gi web lebu dunabu BJP da vote lepakan da kagani habigi asadu thamnarakan da BJP gi ticket tanana riba habdu koibani na BJP gi web ama koi kendra da su lei habasim tiam mek shenge na ismai thamjani kendra sida MLA na pakhalam da kwai gi sotha ba jaga ang kendra sida MLA na pakhalam da ba kwai gi sotha ba singi manung da ama haiba taragadi अकोगी केंद्र से दा 80% लोम दी अकोगी वेल ट्रीटेड वाटर सप्लाई से मसी मदी खंगदी है सिमा हाइजेनिक नंबर 1 अदगे अतोपदा अकोगी स्कूल एजुकेशन सिमा पूरा पूरी हानगी लेजरंबा यामना ऑल ओइबा सिस्टम दो अदुदगी मचेलंग फगलमदी हाइतारे हेना दुम सोक्सले Khangabok AC dasu ngasi lamda madunggi miyamna santi oina vote thadana Wangjing Tentha AC da aikogi paumina voter singa wari sanabagi paudama mat thamjari. Polling station number 34/17 Wangjing Tentha adugi kanuni constituency man ga leibe aro Wangjing Wangkai Tinai polling station man se ba hoji wabu ga ne sidi da polling station da ada ga da mi machine na kaya na da hoji wabu na kaya thadar ga aro jip phausi akoi jipun na nearly 1000 muk leibe da ne ba thadar da wa voters aro 700 plus admaina thadar ai tare ado hujik leibe si matam sin nang ga di mali aro hujik ki matam sin leibe ba ado ga di dalu sanba namna bana kusukan na sa taw tang ando kataba mani leita so ko system to kadahan jaba Tengnoupal district ki Machi police station na konba 42/18 Koinaitong polling booth na NPF ki supporters sing na miyam na vote thadana ringai da EVM tugai khre haire. Khangabok Sorok Wangma Primary School 35/14 Khangabok Sorok Wangma amadi Sanilau Laukol gi polling station da BJP gi mirep yauna workers singna JDU gi mirep TS Jadumani gi gari tugai rakhre haire. Thodogasi gi matang da TS Jadumani na hai polling station asida BJP na booth capture tawgadawre haiba pau fangbadagi pung 3 minute kun taba aduwai da mafamadu da changsilubani. Mafamadu da menjor na yaifare BJP na yaifare haina lauduna leirami thawong asi SP Thawal da su khanganki. Loine na mahang na changsin na santi leina vote pangthoksi haina phongdoki adubu laibak thibadi BJP gi mirep oiriba menjor mangang amadi Khangabok Jila Parishad ta mirep oiramba KH Rajen yauna mahaki gari tugai rakhe loine na mahaki escort ki gari da su akai atoi thokhanki asigumba democracy bu khongaung na bagi thawong asi thamoi shokna nungai jadi haina
wafamsu thamlakhi Hairok Assembly Constituency ki MLA amasung BJP ki mirep Dr. Thokchom Radheshyam na mahak ki khwaidagi naknaba lambadagi mahakna vote lising mangarom helaga mai pakani haina thazaba phongdorakle ngasi MLA Radheshyam na polling number 33/29 Hairok Kuno UP school da mahaki vote thadaruraba matung paumising da hai democracy da mikhal haibasi yamna maru oi miyamna afaba mihut khaliba makhai lamdam ama chawkhat mai kaida khongjel yangna chatpa ngamgadawribani miyamna afaba mihut khanbiyu handaki mikhal asida BJP gi mirep sing ayambana mai pakani miyamna afaba party thabak fazana tawba party da yenglaga vote pirakani malengi khwaidagi chawba party ama oiriba BJP na laibaga sigi miyamgi damak kathokpaga loinana thawal tawba laita laira singbu yengshinbiba punna hingminaba punna chawkhatminaba haiba wakhalon sing asida miyamgi thawal tawbana maram oiraga party asida miyamna thajaba thambiri MLA Radheshyam na makhatana hai mamangi 13 shuba mikhalda mahaki khwaidagi nangnaba lamba oikiba INC gi candidate tagi vote masing lising ama chataruk lom helaga mai pakhe miyamgi mihut oina chahi manga thawal tawjarakpa asida miyamna hena nungsibirakpaga loinana BJP gi wakhalon bu pamjaba mi gi masing yamna helakpa asina maram oiraga handaki 12 shuba mikhal asida di mahakna INC gi candidate tagi vote lising mangarom helaga mai pakpa ngamgani haibagi thajaba lei haikhe handak ikai khumnaraba Manipur High Court ki rai amada Hairok AC gi nauna vote thadagadaba voter singna vote thadaba yabagi chahi surabra haiba check taunaba khangalakpa si taramna okchari court ki rai asina democracy bu hena masak thokanba mateng oiragani handaki rai asina administration tauriba sing amasung miyamda achoba para amasu tambiragani aikoi pumnamak law gi makhada laiba ngaktani rule of law lai haibasi handaki rai asina mayek sena takle haiba wafam su MLA Radheshyam na thamke naki vote si praja mayam na so koi gi party ho party khan bagi thabo khujana tawba koi hojik aina lepsari ho party si Bharatiya Janata Party prithvi ki khwai chawa party oiba aluga seva hi sangathan seva aur samarpan kathopa loinana praja ki seva tawba mayam ki seva tawba laira yengba aluga seva tawra organize to adu wakhlon nusatpa सबका साथ सबका विकास सबका विश्वास सबका प्रयास है ना लोइना मग फाजा लोइना पुन्ना चमिना सामाना चमिना बादी वाखलोंदा थबक तो पार्टी अमु ओइबनिना अनेक्सी ममांगी दाइना आइगी राइवल फाइ नंगना राइवल दगी मी लिसिंग अमगा चाट्रु खरे हेन मने दो हनक्ति लिसिंग मंगा gi mayadi हेनगनी हैना प्रजा मयाम सुनुं सिबिबा कोई पार्टी आइडियोलॉजी पाम वाखलों जी पाम अदि हेनगनी हैना आई थमजरी Wabagai AC dasu akan ba security ki checks in thaurang marakta ngasi ani suba phase ki vote santi oina thadanari Tengnopal district ki khudai khunauda laiba polling station amada irang thokpagi pau lei hairi akupa pau hojik phawbagi oina phangba ngamdri Ukrul da sunga se security ki akan ba checks in thaurang marakta miyam na vote thadanari 44 Ukrul AC gi hamlaikhong hundong da laiba nupi ngakta na duty tawba polling station 44/33 da miyam na vote thadana ki bagi amadi Wino Bazar da polling manung da charang na ba thoki bagi saktam ama yes ai jagi ado
Please, sir, please. Okay. Media Sangbiro. He was thrown out by a mob of more than 100. Our star campaigner, Mrs. Ungre Wan Kashung, she was assaulted by about over 60 people in the morning. After I came, things have slightly better. But after I left again, the mass proxy voting has taken place, number one. Number two, in Mongko Chepu, together with Kuki Undergrounds, there has been the boot capturing, Mongko Chepu. The headmaster of the high school and his family, they were not allowed to vote. Mr. Sekam, one famous football player, he has been quarantined at home in Mongko Chepu. All the NBF followers have been prevented from voting. Then in the Sihai village, which is more than 100 families, 97 voted for NBF. Only 3 family voted for Congress. Out of desperation, they have smashed the EVM. Manipur ngasi miyoi tarataruk nauna COVID-19 positive oikre laina asina maram oiduna miyoi ama makhatana laikidre haina Manipur COVID-19 command control room na hairi positivity rate asi chada ama dasmik mari oike miyoi tara manga covid tagi fagalaktuna discharge tauke housing state asi COVID-19 case masing asi lakh ama lising kuntra taru chanipal marfu nipal yore laina laikidaba masingna lising ani chama tara mari shure hairi Paugi Maraktana Atenba Brand Amalauminasi. Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pung kunmari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing Laktuna Mating Pangzari Akupa Marol Gidamak Medline Gi Helpline number 920-598-7988 Amukasu 920-598-7988 ta call toguna tanabiu Natraga Google Play Store gi Medline app download toguna booking tawi Breaking matungda makataba pau pijari Green Universal Foundation India Manipur na sinduna mangsil lakliba omang sing kalhawnaba amadi kaitharakliba malem ge ainga sadagi ngakthoknaba pandamda numit homni chupna chatharakpa mahai panba ningthamgi matamda thaba yaba uchara sing thangjing chingi chingsang paring singda thabagi manung channa chingi khulakpa singa kuchamnaduna upal chara kaya thakre Green Universal Foundation India Manipur gi General Secretary su oidiba Environmental activist Anis Ahmad Khulgi Khulakpa Khailun Amadi Kunja Kayana Punna Uchara Thabagi Tharam Adu Pangthokibani Ningsingba Yabadi Haukiba Chahi Kharadagi Jingi Manung Hanjinba Mafam Kayagi Khulakpa Kayaga Wakal Taminaduna Upal Yokhatsi Upal Masing Yamna Tharasi Haiba Wakalonda Anish Ahmad Ka Loinana Upal Lising Kaya Thakrabagi Tungda Hauzik Kunja Kaya U Thaminaba Asina Anoba Mayol Amadi Lakli Haina Lawa Yai Haike Housing mangse lakliba umang kayagi fibam ururaga yamna kiningai oirakle community mayamna hauna u tharasi haiba wakalon phaurakpa asimak yamna thaganingai ni haike Anganba matamdagi mitai laibakta lamta thagi ahanba thangja asi khoyum lai mayam malemda lai haibagi thajanaba lai Saroi singi chinjak piba thorom saroi khangbagi thorom ngasi state asida pak sana pangthoknari thorom asigi sarogama oina fubala dasu laikai laikai gi miyoi singna laibak mapu sanglenda yu thongduna ngamjaba potlam sing saroi khangba asida puraktuna katnari kungi ima event singna maigai ngakpa lai singda kunda chahi asida awa ana tahan biganu haina thongni thorom pangthokle
Thoramasi Moirangda Henjunaha Ibudabu Ningsingduna Henjunaha Pungda Maiba Maibi Pena Kongba Yaunap Tharam Pangtoknei Masigi Matangda Thangjinglai Amaiba Khwairakpam Nimaina Hai Moirangda Kanglei Rongi Thodok Adu Amuk Hana Mitai Khunai da Thoktanaba Thongni Asi Pangtokpani Henjunaha gi Mamana Mahakpu Laigi Numitni Chatokidana Bahaibada Henjunahana Mama Tumkraga Yumdagi Thorakpada Lambidat Layam Tengaduna Punsit Loikibani Haina Tazanai Hinjunahana Tokiba Togo Tugi Pungduni Hinjunaha Pungaina Mapamsi Moyang Miam the Natana Manipuri Leiba Miam Puna Kandaba Dumba Moyangi Hinjunahani Togari Sarungaroi Pudumana Hinjunahabu Tamchina Layam Punamana Laknarga Sikurang Tangiba Regular Educational Trust Kwakaital Haino Kongimbina Imphal West District ki Manung Chanba Langol Lining Thau Laikai da Leiba Langol Old Age Home da Chanaba Potlam Sing Amadi Ningtham Kudo Taukre Tengbang Piba Aduda Trust ki Chairman Laisham Biren Vice Chairman Laukrapam Nalini Devi Secretary CH Nabakumar Director Administration Thongnaugjam Gyaneshwaramadi Trust ki Thomi Kyasu Saruk Yakhe Trust ki Secretary CH Nabakumar na Haike Trust asina Old Age Home Children Home Singda Chahi Kudingi Leptana Tengbang Piduna Lakli Amadi Masigi Sarugama Oina Ngasi so Mafam Asida Tengbang Potlam Sing Asi Kuchinabani Mamang Dasu Trust asina Tonganba Mafam Singda Free Eye Camp Free Health Camp Kaya Pangtokpa Laikre Amadi Tengbang Kaya Piki Basut Laikre Haike ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕꯁꯤꯡꯗ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯃꯆꯥ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯕ ꯃꯆꯥ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯁꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯦ ꯇꯣꯉꯥꯟꯅ ꯂꯥꯛꯄ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯁꯨ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯍꯥꯏꯔꯗ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯂꯥꯛꯄꯗꯒꯤ ꯀꯔꯤꯒꯨꯝꯕ ꯏꯃꯨꯡꯁꯦ ꯍꯦꯛꯇ ꯀꯥꯏꯁꯦ ꯑꯃ ꯂꯥꯛꯏ ꯑꯍꯟꯁꯤꯡꯁꯦ ꯌꯦꯡꯅꯤꯡꯗꯕ ꯈꯣꯠꯅꯤꯡꯗꯕ ꯂꯥꯛꯏ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯆꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇꯅꯕ ꯌꯥꯔꯤꯕ ꯃꯈꯩ ꯑꯍꯟꯁꯤꯡꯁꯦ ꯂꯨꯅ ꯇꯧꯕꯤꯕ ꯃꯁꯦ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯑꯩ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯁꯤꯅ ꯍꯌꯦꯡ ꯃꯣꯏꯗꯁꯨ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯥꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯑꯦ ꯑꯩꯕꯨ ꯀꯩꯅꯣ ꯇꯧꯍꯟꯗꯔꯒ ꯂꯩꯔꯤꯕꯁꯦ ꯃꯣꯏꯗꯁꯨ ꯑꯗꯨꯝ ꯃꯗꯨꯒꯤ ꯏꯁꯣꯔꯅ ꯑꯗꯨꯝ ꯔꯟꯗꯤ ꯃꯄꯨꯡ ꯊꯣꯛꯄꯅꯤ ꯑꯗꯨꯅ ꯃꯗꯨ ꯊꯣꯛꯇꯅꯕ ꯍꯥꯏꯗꯤ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯆꯥ ꯑꯃ ꯑꯩꯅ ꯌꯣꯛꯂꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯅꯠꯇꯦ Aroibada Maroiba Pau Amukhana Taranitoi Suba Manipuri Assembly ki Anishuba Tangka Kunikhalda Nasi District Taru ki Constituency Kunitoida Security ki Akanda Checkpoint Hurang Marakta Vote Hadanakre Nungtil Pung Ahum Taba Paubada Chada Utaret Dasmik Taret Yona Vote Hadanaki Haidi Senapati District ki Manuk Channel Laiba Karong AC da Miyoi Kharana EVM Laknaba Hotnarapadagi Duty Taba Security Personnel Singna Nongmaina Kapada Miyoi Ama Laikidre Amana Shokle Hairi Wangjing Tentha AC ki Manuk Chanba Wangjing Wangkaida ngasi Ayuk Sakhang Taba Singna BJP ki worker ama Nongmaina Kaptan Hatkre Yum Mai Tharamle Amadi Thaubal District ki Wangkhem AC da polling booth amada vote ki pau loba chatluba video journalist ama purakre mobile munkre amjuna thaudogasi condemn tokre
Pony TV na sandok chaban midang pau meeting tabiri basingbo amukan akrum jari.